Ngashi nungdan phong ki ba kanglai pa ki maira gi pau se de gi maroi ba pau khara khanga chiraga miyam da khudo tam jike Myanmar de gi sangla pa refugee sing na khunja sing phuba seiba pha ba punba hatpana chingba gi thabo hengalak ge haina CM da chithi iduna khangan krei laisio kai sing Barak ka yumno nariba Myanmar da hauzik thokliba lan asina maram oiraga ain kaina Myanmar de gi sangla pa mitop sing da akama miyeng sangpinaba amadi masa masa gi maram damda athuba matamda halan kineba Nipugum Dochuba Friang SD Kendra MLA Laishio Kaishina Manipur Chief Minister M. Berenda, Aiba Chiro Pitna Kangan Krehari, Chief Minister the Pisinki by Aiba Chiro other the Palibade, Mardagi Ankana Liba Sai listing Aniga Sumna Kungamari, May Tang Tare Fawada Sang Liba Mio Sing Asi Hausi Fawada, Kamjong District Mio listing Mangaga Samriga Yankagatare Sure, Makoi Sing Manunda Biometric the Taloba Loreva Singna, Mio listing Mangaga Zamago Humdrago Humdoi Sure. Hairiba Myanmar ki sangla pa refugees sing asi atuba matamda masagi maramdamda halankidaba tarabade pamdaba hingsa gi thogdo kya ama makhoina thoalakani haina su pale CM da pising gi bajiro adu da pale bade Myanmar ki Kamjong district ta sangse lakli ba refugees sing asina pamdaba thogdo kya thoalakpa thengnare refugees sing mitop sing asina hana laijaramba khunja sing phuba cheiba phaba punba gi thabak chatharakpada natana hapa gi thabak phawa chatharakle Adubo Makoiba Papa Pumba Taukuna Cherapiba Yadabagi Maram Ashi, Makoi the Barat and Chatnariba Ain Ashi Charaibaya Day, Maram Aduna Hari very refusing Asi Masamasagi Mayumda, Atuba Matamda Halanaba Manipur Langango Lokapam Topa, Tabak Lokapio Hibasine, CM the MLA Laishio Kachina Pisinki Bachiro Asida Maru in a Palibade, Makoi Maram the Myanmar Halanki Bagalonina, Kamjong district in Mapam Sing the Akamba security ki Mia Makada. Ngak samagi thabak chathabiu masida sunatna indoor Myanmar border paring da akamba security thamduna ngamkhai wangbada gi mitop mijancha singchang silaktanaba ngak samagi thabak chapchana pathapiu haina supali sugunu da cookie meter singna drone to nya thagalakle nachau singsang pareng da cookie meter singna bunker pareng saduna thamkre kanglup ani gi irang asina sathina so alaba region gi mafam ama oiduna lairiba sugunu amade serau khulga thangna lairiba Churchampu district ki Lalonfai Amade Dongalom de Cookie Meter sing the Sugunuda Yamatoya drone Tagatpagi, Tabak Lepina Chataragli, Pauxe Asina Kunza sing the Fango Paugi Matu in a day. Haukiba Metaragi Numida when Pumanga Makaram Tabamatamda, Sugunu Police Station Manuzana Sugunu Awang Lekai Amadi, Maya Lekai Nontaki Sarukta Cookie Meter sing the Lalonfai Makedegi, drone Amatagalake, Maduda Kulngapa Kunza sing a double bed and a Katanabo Honavada, Kulaituna Dongalom the Pachinke. Masigi matungda metara mathoigi midang pung tare makaram taba matamda sugunu awang leka ward number 1 gi nongthaki sarukta cookie meter singa drone ama thagalakpadagi minikulom kupai paiduna laram laba matungda lolofai romda amu paichinki hari drone tonya thagalakpa sina cookie meter singa drone da bomb haptuna attack torokadra habigi chingnaba khunja singda phawbadagi laitana laiba ngamdre hari pawsin hai hauji Churchampu district alonaba lalofai headquarter gi awang thangmada laiba Nachok Singsang Pareng Ashida Cookie Metal Singe Bunker Pareng Saduna Lady Masi Binocular Sijinadina Yangma Matamda Yamna Line Kambangam Lehari Amaramda Sugunuga Chania Dressical Wenabakumbi Esigi Manungsana Leba Napa Tanjing the Leba might take a cool Sinkamu Anigilan Ashida Cookie Sina you might taki Badagi Loina Machina Carbamatunda Makoina Uramba Machagi Lofam Low Parijamri Rongi Matakta Hausi Hang the Lady Bachi Cookie Metal Sing the Comtaraktuna Hausi Low Koiba Amasung Paudi Hunduna Low Panabagi Tabak Yamna Pongna Chatarak Adubo Hariba Mapama Sida Maite Sing Amata Sang Bangamdaba, Cookie Metal Sing the Dominate Taukuna like Kipana Maram Oiduna, Maite Gilofam Sing the Low Ubagi Tabak Sing Ashi Cookie Sing the Marpanga Chatakragani Hari, Sedak Asida Sugunu Amadi Shirau the Hanaleramba BF Nasingba, Security Forcing Matang Matang Lotokre, Masiki Mahuta Topa is the Security Force Hazimagi of Famlate, How you Sugunu Amadi Sarong Nasing, but there is the Security Force Samaga Kairomde. Ngak samagi thabak tawri adubu BSF lautokiba sigi mahut thajilaktaba maramna security force aduki mati awatpa leibana miyamda akiba phawre loinina sugunu kendra gi MLA Keranji Singai gi miyang makada ngak samagi akamba thawak pakhatnaba lokhapa kya lokhatnabadi honari haina su khunja singna phongdorakhi class 12 ki parikha haidokuna mahiroi sadamok draga tare poi humpugum doi pass tawkhre Council of Higher Secondary Education Manipur na lauba kumsi chahi Lising aniga sumna kunga mari ge toy parikha fal nga silak thokre handak sai asida sada mok draga tare poi humpugum doi pass tawke
आर्ट सब्जेक्ट की ओइना माहिरोय लिसिंग निपांगा चामा इरोल तौबदा माहिरोय लिसिंग तरे का चमा पंगा हुमद्रागा निपान परीक्षा थाकी फर्स्ट डिवीजन दा माहिरोय लिसिंग अनी का चट्रुका यंखै के तरेत सेकेंड डिवीजन दा लिसिंग अहुम का चट्रेका कुंगनी थोय अमदि थर्ड डिवीजन दा लिसिंग अमगा चामगा निफुगा मंगा पास तौगुना पुन्ना माहिरोय लिसिंग तरे का चंगा कुंगा तरे पास तौगुना चादा मौद्रागा मारी पॉइंट कुट्रागा मंगा ओइके माहिरोय चनी का यंखै का निपान लेटर मार्क फंके साइंस की ओइना माहिरोय लिसिंग कुंगनी थोय चट्रुका कुंट्रागा नि थोय इरोल तौबदा माहिरोय लिसिंग कुंगनी थोय चट्रुका कुंट्रागा मारी ना परीक्षा थाबदा फर्स्ट डिवीजन दा लिसिंग तरागा तरे का चट्रुका तरागा तरो सेकेंड डिवीजन दा माहिरोय लिसिंग मारी का चंगागा कुंट्रागा नि थोय अमदि थर्ड डिवीजन दा माहिरोय हुमद्रागा मपन पास तौके पुन्ना माहिरोय लिसिंग कुनी थोय का चनी का मारफुगा निपा पास तौगुना चादा मौद्रागा निपान पॉइंट मौद्रागा माथोय ओइके माहिरोय लिसिंग अहुम का चनी का मौद्राने लेटर मार्क फंके कमर्स पुन्ना माहिरोय चट्रुका कुन इरोल तौबदा माहिरोय चट्रुका तरागा तरुक पख्या थाके फर्स्ट डिवीजन दा चनी का कुंगा मंगा सेकेंड डिवीजन दा चनी का निफुगा निथोय थर्ड डिवीजन दा चामा सुमना तरे पास तौगुना पुन्ना माहिरोय चंगागा हुमद्रागा तरुक पास तौके पास तौबगी चांगना चादा मौद्रागा हुमदोयगा पॉइंट यंखैगा मथोय ओइके पुन्ना माहिरोय मपन लेटर मार्क फंके ngasi haidokhiba parikha gi fol asida science ki oina comet school singangai gi malengambi laishram na apun mamak chamri ga mautraga humdoi phangduna ahanba position take mangna puna english manipuri physics chemistry bio amade math letter mark phangke school asima ki yumna khenika devi na puna mark chamri ga mautraga mathoi phangduna ani suba take mangna english manipuri physics math bio amade chemistry de letter mark phangke Paywood Bureau School Langor gi maheroi mayang lambam senia devina mark samri ga marpugo nipan phanguna ahum subataki mang English Manipuri physics bio math amade chemistry de letter ma phangke art stream the enlightened knowledge higher secondary school sanga phanggi thoksom chaitrajit na punama samri ga humdra ka tare phanguna ahamba position school asima ki khaidem nilanda devi amadi tj higher secondary school imphal ge sapam langlen chanu na mark Samri ga humdraga mari phangmina duna ani suba position tamina kre enlightened knowledge higher secondary school sangapham gi jinita longjamna samri ga humdraga ni thoi phanguna ahum suba position take commerce stream gi oina manipur lenga ki school oiriba kaksing higher secondary school kaksing gi aina norem na mark samri ga ni fugo tare phanguna ahanba ani suba da tj higher secondary school ifage kethalina maisnam na mark samri ga kuntraga nipan amadi SDJM Higher Secondary School ge Longjang Aman Singana Mark Samri ga kungani fang phanguna ahum suba position taki Kwakta Khuldagi BSF Lauthopa Yaro haina khunja singna khongjang sangsingkhre Tengnopa district ki manung chana border town more ga nakna lairiba Manipur gi ngamkhai ngakliba Kwakta Maitei khul asi ngak senaba lairiba Chama kuntraga mapan suba border security force BSF Lauthopa Yaro haina Kwakta khul gi miyamna akanba khongjang sangsingkhre ngasi khul asida lariba nupa amadi nupi sing puna thoktuna khutta placard kaya paiduna Kwakta Kaitel gi BSF laktopiganu BSF na Kwakta village kanbiri bani aikhoi BSF army haiba wai kya iduna Kwakta khul da khongjang sangsingke Kwakta village authority ke general secretary ta khelabam sanjoi singana pause asida phongdoropagi matung inade Tengnopa district ke more subdivision gi manung chana NS 102 Kwakta lamkhai dagi kilometer tare mukchang laga maite community khakna khundaba Kwakta village ta lariba chama kunthaga mapan suba BSF lokthoknaba Manipur lengang na thabak pakhalakani haibagi pau phangke pau asi hek phangbaga khula asi gi maina paibi ima sing Kwakta village authority clerk ki miyoi singna Kwakta village ta BSF laibadagi santi oiribani akhoi santi pami Kwakta dagi BSF loktopiganu amadi Kwakta village kanbiyo haiba placards paiduna darna phamduna Manipur lenga amasung India government ani gi mafam da pungning singsinbagi damak khongjang asi changsinbani haike mahana makhatan hai mamang sei lising ani ga sumna gungu humdogi me ahum dagi hauna Manipur da kang ani haibadi kuki ama sumaite ani gi marakta thokliba hana sunabagi irang asina maram oidna Manipur lenga ama su India lenga na kwata gi khunja sing khambiduna BSF company ama thambi badagi tangdu laita na hingbangam lakkibani lenga na BSF lokthok taba yade haiba tarabasu Makhoi Tokthok Tringai Mamang da Kwakta Khul ngak senabagi damakta State Security Force matik chana thamlamba matungda Lauthopada kaisu akaba leite hanasu mahana makhata na phongdokhe ngasi changchiliba khongjang asi lengana Kwakta Khulda BSF Lautthok Tringai Mamang da State Security Force thamdripa phawba khongjang asi makhata na changsingani hanasu phongdokhe Numiki akoibada koichinuna halo thokhrei
ngasi Imphal gi mafam ayambada atyada thokliba numit ki akoibada sumthangna koichenduna laikhibagi thawang miyoi kayana ngasi unakhre haire scientific londa haro haina su khangnaba numit natraga thagi akoibada sangna koichenduna lai hari bathong asi maru oina nong hangkraba matungda athaba isingi manelgi saru haibadi Shiro solakpada numit ki mangalna yeibadagi tholaklibani hari ngasi gi miyamna unakhiba halo asi haukifa chai lising aniga sumna kunge Jun 18 amuk lai makhongna thokpa ukre hari